ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯔ ꯆꯃꯝꯅꯗꯅꯕ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯤ ꯈꯔꯁꯦ ꯑꯩꯅ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯊꯥꯒꯠꯆꯔꯤꯕ ꯑꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯈꯛꯇꯒꯤ ꯑꯣꯏꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯚ ꯁ꯭ꯇꯣꯔꯤ ꯑꯗꯨ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯔꯤꯕ ꯑꯁꯤ ꯍꯣꯔꯔ, ꯂꯚ ꯁ꯭ꯇꯣꯔꯤ, ꯑꯗꯨꯒ ꯐꯣꯛꯇꯦꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ, ꯍꯥꯏꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯤꯡ ꯑꯁꯤ ꯊꯥꯒꯠꯆꯩꯌꯦꯕꯀꯣ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕꯁꯦ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯃꯝꯅꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥ 2 ꯐꯥꯏꯕꯣꯛ ꯄꯣꯛꯇꯨꯅ ꯁꯣꯁꯇꯤ ꯄꯨꯖꯥ ꯂꯣꯏꯔꯦ꯫ ꯃꯆꯥ 2ꯒꯤ ꯃꯃꯤꯡ ꯑꯃꯅ ꯒꯣꯕꯤꯟ ꯑꯗꯨꯒ ꯑꯃꯅ ꯒꯣꯀꯨꯜ ꯊꯣꯜꯂꯝꯃꯤ꯫ ꯌꯨꯝꯁꯦꯡꯕ ꯅꯣꯡꯉꯥꯟꯕꯗ ꯃꯆꯥ ꯒꯣꯕꯤꯟꯅ ꯃꯈꯣꯏꯅ ꯌꯣꯛꯂꯒ ꯃꯆꯥ ꯒꯣꯀꯨꯜꯅ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯝ ꯕꯤꯁꯦꯝꯄꯨꯔꯗ ꯃꯃꯥ ꯄꯨꯖꯥꯔꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯑꯅꯤꯃꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯃꯝ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯔꯣꯜ ꯂꯩꯖꯗꯕ, ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯤ ꯑꯃ, ꯃꯃꯥ ꯑꯃꯅ ꯃꯆꯥ ꯄꯨꯟꯅ ꯌꯣꯛꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ, ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯝꯅ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩꯕꯅꯤꯅ ꯃꯦꯝꯊꯣꯏ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯆꯥ ꯒꯣꯀꯨꯜꯒ ꯎꯅꯕ ꯐꯪꯂꯝꯗꯦ꯫ ꯒꯣꯀꯨꯜꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯝꯕꯁꯨ ꯆꯍꯤ 2 ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯌꯥ ꯇꯣꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯦꯝꯊꯣꯏ ꯑꯃꯨꯛ ꯃꯤꯔꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯄꯣꯛꯂꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯀꯨꯝꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯃꯦꯝꯊꯣꯏ ꯃꯆꯥ ꯒꯣꯀꯨꯜꯒꯤ ꯑꯅꯧꯕ ꯐꯤꯔꯣꯜ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯒꯣꯀꯨꯜꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯂꯩꯔꯛꯄ ꯐꯤ ꯑꯍꯟꯕꯗꯨ ꯁꯦꯠꯄꯤꯒꯦ ꯍꯥꯏꯔꯨꯕꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯥꯗꯤ ꯃꯕꯣꯛ ꯄꯨꯖꯥꯔꯤꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯅ ꯀꯞꯂꯝꯃꯤ꯫ ꯒꯣꯀꯨꯜ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯒꯣꯕꯤꯟꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯃꯤꯟꯅꯧ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯃꯦꯝꯊꯣꯏ ꯃꯆꯥ ꯒꯣꯀꯨꯜ ꯄꯝꯕ ꯐꯪꯗꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯎꯔꯛꯄ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ, "ꯕꯕꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯒꯣꯀꯨꯜꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯝꯅꯕ ꯌꯨꯝꯁꯤꯗ ꯌꯣꯛꯆꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯏꯆꯥꯗꯨꯅ ꯃꯁꯛ ꯈꯪꯂꯝꯗ꯭ꯔꯦ, ꯃꯣꯏ ꯕꯕꯥꯕꯨꯁꯨ ꯈꯪꯂꯝꯂꯔꯣꯏ꯫ ꯑꯉꯥꯡꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯧꯕꯤꯔꯨꯔꯁꯤꯕ ꯃꯈꯣꯏ ꯕꯕꯥ?" ꯃꯣꯍꯦꯟꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏꯅꯦ ꯃꯃꯥ, ꯑꯉꯥꯡꯗꯣ ꯑꯁꯨꯝ ꯃꯤꯒꯤꯗ ꯆꯥꯎꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯕꯤꯁꯦꯝꯄꯨꯔꯗ ꯒꯣꯀꯨꯜ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯁꯦꯝꯄꯨꯔ ꯌꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯆꯥ ꯒꯣꯀꯨꯜꯕꯨ ꯏꯝꯐꯥꯜꯗ ꯆꯠꯂꯁꯤ ꯍꯥꯏꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯀꯥꯡꯈꯗ ꯂꯩꯔꯝꯂꯦ꯫ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ꯫ ꯊꯦꯝꯂꯒ ꯄꯣꯔꯛꯏ ꯃꯕꯣꯛꯅ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯣꯍꯦꯟ ꯑꯅꯤꯃꯛ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯄꯨꯖꯥꯔꯤꯅ, "ꯍꯥꯏ, ꯏꯝꯐꯥꯜꯗ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯏꯃꯥꯒ ꯆꯨꯝꯅ ꯀꯣꯏꯔꯨꯁꯤ ꯍꯥꯏꯕꯇꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯌꯥꯗ꯭ꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯄꯨꯖꯥꯔꯤꯅ ꯍꯥꯏꯔꯒ ꯊꯦꯝꯂꯒ ꯄꯨꯖꯥꯔꯤ ꯌꯥꯎꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯝꯐꯥꯜ ꯌꯧꯔꯒꯗꯤ ꯒꯣꯀꯨꯜꯅ ꯄꯨꯖꯥꯔꯤꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯅ ꯄꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯄꯨꯖꯥꯔꯤꯁꯨ ꯒꯣꯀꯨꯜ ꯊꯝꯂꯝꯂꯒ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯒꯗꯕꯅꯣ ꯈꯟꯕꯗ ꯋꯥꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯨꯝꯍꯜꯂꯒ ꯊꯝꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯃꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯣꯍꯦꯟ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯗꯨꯅ ꯒꯣꯀꯨꯜꯕꯨ ꯃꯅꯦꯝꯒꯤ ꯃꯊꯥꯗꯒꯤ ꯃꯨꯜꯂꯒ
ꯃꯊꯨꯟꯗ ꯈꯨꯕꯥꯛꯅ ꯑꯅꯤꯔꯛ ꯊꯥꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯒꯣꯀꯨꯜ ꯄꯥꯈꯠꯇꯨꯅ ꯄꯨꯖꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯉꯛꯇ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯒꯣꯀꯨꯜꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯁꯦ, ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯀꯤꯖꯩꯌꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯍꯦꯟꯕꯨ ꯀꯤꯖꯃꯟꯕꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯇꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯄꯨꯖꯥꯔꯤ ꯃꯁꯨ ꯄꯣꯔꯒ ꯕꯤꯁꯦꯝꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯆꯥ ꯒꯣꯀꯨꯜꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯦ꯫ ꯃꯆꯥ ꯐꯨꯔꯨꯕ ꯇꯨꯡꯗ ꯃꯣꯍꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯏꯃꯨꯡ ꯆꯪꯂꯒ ꯂꯣꯟꯅ ꯀꯞꯄꯤ꯫ ꯒꯣꯀꯨꯜ ꯕꯤꯁꯦꯝꯄꯨꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯦ꯫ ꯃꯕꯣꯛꯇ ꯏꯃꯥ ꯀꯧꯔꯦ, ꯃꯥꯃꯗ ꯇꯥꯗ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯃꯤꯡꯒꯧꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕꯤꯗ꯭ꯔꯦ꯫ ꯒꯣꯀꯨꯜ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯕꯣꯛꯄꯨ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯇꯠꯇꯅ ꯑꯣꯏꯅꯖꯩ꯫ ꯃꯕꯣꯛꯅꯁꯨ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯒꯨꯝ ꯃꯌꯥꯗ ꯆꯥꯒꯗꯕ ꯑꯍꯥꯎꯕ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯒꯣꯀꯨꯜꯗ ꯄꯤꯖꯩ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯃꯥꯅ ꯂꯧ ꯁꯨꯕ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯏꯝꯐꯥꯜꯒꯤ ꯃꯃꯥ ꯂꯥꯛꯄꯗ ꯏꯝꯐꯥꯜꯒꯤ ꯏꯆꯦ ꯂꯥꯛꯏ ꯍꯥꯏꯅ ꯃꯕꯣꯛꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯒꯣꯀꯨꯜ ꯀꯨꯝꯁꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯧꯔꯦ꯫ ꯃꯥ ꯅꯣꯡꯃꯇ ꯏꯝꯐꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯦ꯫ ꯃꯥꯒꯤ ꯃꯥꯃ ꯏꯔꯥꯕꯠꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥ 2 ꯁꯨꯔꯦ꯫ ꯏꯔꯥꯕꯠꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯂꯤꯅꯤꯗ ꯒꯣꯀꯨꯜ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯠꯇꯦ, ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯊꯣꯛꯂꯨꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯂꯤꯅꯤꯅ ꯒꯣꯀꯨꯜꯕꯨ ꯌꯦꯡꯊꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯈꯦꯠꯅꯕ ꯍꯥꯟꯅꯗꯒꯤ ꯎꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯕꯣꯛ ꯄꯨꯖꯥꯔꯤꯁꯨ ꯗꯥꯏꯕꯦꯇꯤꯁ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯏꯔꯥꯕꯠꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯕꯅ ꯄꯩꯁꯥ ꯏꯄꯥꯏ ꯄꯥꯏꯗꯦ꯫ ꯃꯦꯝꯊꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯄꯤꯔꯛꯂꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯑꯅꯥꯕꯁꯨ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯄꯨꯖꯥꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯗꯛꯇ ꯄꯨꯈꯠꯄ ꯇꯥꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯃꯆꯦꯗ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯩ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯕꯟꯗꯥꯟ ꯊꯝꯁꯤ ꯍꯥꯏꯔꯨꯔꯦ꯫ ꯅꯂꯤꯅꯤ ꯈꯪꯍꯧꯗꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ "ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄꯗ ꯄꯩꯁꯥ ꯄꯨꯊꯔꯒ ꯑꯩꯒꯤ ꯁꯅꯥ ꯕꯟꯗꯥꯟ ꯊꯝꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤꯅꯦ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ"꯫ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯒꯣꯀꯨꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯃꯤꯠꯇ ꯈꯖꯤꯛ ꯈꯖꯤꯛ ꯎꯕꯒꯨꯝ ꯅꯤꯡꯁꯤꯡꯕꯒꯨꯝ ꯉꯥꯡꯂꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯏꯔꯥꯕꯠ ꯃꯃꯥꯟꯅꯕꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯒ ꯃꯃꯥꯕꯨ ꯏꯝꯐꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯔꯤꯝꯁꯇ ꯂꯩꯔꯦ꯫ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯦꯝꯊꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯖꯥꯔꯤ ꯀꯟꯕ ꯉꯝꯗꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯒꯣꯀꯨꯜꯁꯨ ꯄꯨꯖꯥꯔꯤ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯊꯃꯣꯏ ꯄꯨꯔꯥ ꯀꯥꯏꯔꯦ꯫ ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ꯫ ꯏꯔꯥꯕꯠꯀꯤ ꯐꯤꯚꯝ ꯈꯔ ꯁꯣꯛꯆꯤꯜꯂꯛꯄꯗ ꯃꯆꯦꯗ ꯃꯆꯥꯅꯨꯄꯥ ꯒꯣꯀꯨꯜ ꯂꯧꯔꯅꯕ ꯋꯥ ꯍꯧꯗꯣꯛꯂꯔꯦ꯫ ꯅꯣꯡꯃ ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯂꯥꯛꯇꯨꯅ ꯃꯆꯥ ꯒꯣꯀꯨꯜꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯒꯣꯀꯨꯜꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯔꯦ꯫ ꯒꯣꯀꯨꯜ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯑꯁꯥꯎꯕ ꯄꯣꯛꯂꯛꯏ꯫ ꯒꯣꯀꯨꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅꯕ ꯂꯧꯇꯨꯅꯔꯤꯕꯁꯦ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯅ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯁꯤꯗ ꯅꯈꯣꯏꯅ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯖꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯏꯝꯐꯥꯜꯒꯤ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯅꯁꯥ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯌꯣꯛꯍꯟꯈꯤꯕꯅꯣ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯗꯨ ꯈꯛꯇꯅꯤ꯫ ꯄꯥꯇꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯊꯥꯗ ꯃꯅꯪꯒꯟꯅ ꯆꯥꯎꯔꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯑꯅꯤꯒꯤ ꯅꯇꯝꯕꯥꯛꯇ ꯇꯠꯇꯅ ꯑꯃꯗꯤ ꯅꯪꯒꯟꯗ ꯇꯣꯡꯂꯒ ꯆꯥꯎꯔꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯃꯔꯤ ꯊꯣꯛꯅꯗꯦ꯫ ꯑꯩ ꯅꯈꯣꯏꯒ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯌꯥꯔꯦ"꯫ ꯃꯆꯥꯒꯤ ꯆꯨꯝꯂꯕ ꯋꯥꯉꯥꯡꯗꯨꯗ ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯒꯣꯀꯨꯜꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯨꯝꯒꯤ ꯇꯥꯗꯒ ꯏꯇꯩꯃꯒꯅꯁꯨ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯂꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯨꯔꯅꯨ"꯫
ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯊꯃꯣꯏ ꯀꯥꯏꯅ ꯍꯟꯈ꯭ꯔꯦ꯫ ꯏꯔꯥꯕꯁꯨ ꯒꯣꯀꯨꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯒꯣꯀꯨꯜ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯑꯍꯤꯡꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯒꯣꯀꯨꯜ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯍꯤ 3 ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯒꯣꯀꯨꯜ ꯂꯥꯜꯍꯧꯕ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯁꯔꯖꯟ ꯃꯦꯖꯔ ꯑꯣꯏꯗꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯈꯕꯔꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯐꯣꯡꯗꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯣꯍꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯐꯣꯇꯣ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯑꯔ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯈꯜ ꯍꯥꯏꯕꯗꯤ ꯍꯣꯔꯔ, ꯐꯨꯡꯒꯥ ꯋꯥꯔꯤ, ꯂꯚ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯥꯒꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯂꯦꯞꯇꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫